Crimea Annexation Toukhibagi Ningsing Thouram ga mari Leinana Ukraine Russia ki force po Leibak Asidagi Maru Fangna Takthokkani Washakhre. Crimea Annexation Toukhibaga mari Leinana Ukraine Russia ki force po Leibak Asidagi Maru Fangna Takthokkani Washakhre Haina official report amagi matungina phongdoklei. Ukraine ki Foreign Affairs Ministry ki maikidage haikibada Crimea Peninsula Annexation Toukhiba chahi 8 mapung pharakle maram aduna occupy tawduna leriba Russia ki forcing ase Leibak Asidagi Maru Fangna Takthokkibage tangai fadaba leire. Ing ani taraga marigi matamda Russia na Black Sea Peninsula da landa sinduna annex tawkhibane. Russia na referendum ama pangthoklaba matung tarakbada Crimea Peninsula bo annex tawkhibado malemgi Leibak kayanasu aina yadaba thawong amani haina akanba mawongda yaningdaba udkhe haukiba chahi 8 gi matam asida Crimea Peninsula da leiriba miyuising ase Russia ge criminal regime gi makhada awa ana kaya makhangduna lakle. Crimea Peninsula bu Russia military ge outpost ama onthokuna lamdam maduda leriba micham praja singda maning makha tambada thingba piduna harassment pibagi thawong sing chathaduna lakle. Mapam maduda leriba miyoi sing aduda Russia gi force na aki tujung pibagi thawong sing su lepa leitana chathaduna lakle. Russia gi criminal force na lamdam maduda leriba miyam ge democratic right na chingbasu matpiri haire. Haukiba chahida Russia na occupy tawriba Ukraine gi Kherson, Zaporizhia, Luhansk amadi Donetsk region da leriba sing adu akanba mawongda condemn tawkhe. Russia na pangthokiba referendum adu Ukraine amadi Western gi government ki maikidagide international law bu thugaibani haina akanba mawongda yaningdaba udkhe. Englishing ani taraga mari amade Englishing ani kungani thoigi matamda Russia na pangthokiba referendum aduna makoi gi lamdam gi sarukni haina claim tawkhiba taraga so international gi oina di madu recognize tawkhide. Ministry asigi maikidagide Ukraine da lan gi khusu khulai mateng pangbirakhiba Western gi ally singbu thagatpa phongdokhe. Ukraine gi maikidagide Russia amade Leibak asigi lusingba singbu matik chaba dandi pinabagi khongthang sing paikhatkani haikhe. Marak asida Crimea bu annex tawkhibagi Thouram aduge Ningsing Thouram palanga mari Leinana Russia gi President Vladimir Putin na saruk yakhi haire. ICC na Putin fanaba warrant pirakbada Biden na taram na okre. International Criminal Court na Russia gi President Vladimir Putin gi mathakta Ukraine gi mathakta war chathabagi achauba maral ama sivaga loinana Mahak pu phananaba warrant issue thorakpada US gi President Joe Biden na harau tayamna okpaga loinana tasengnamak Putin ase war crime gi achauba maral leiraba misak amani haiba wafam phongdokre. Arrest warrant matung Russia gi drone sing na Ukraine da paksana landakre. Moscow khongchata Xi Jinping na lan tawnariba Russia Ukraine gi marakta ingthanana ba asa tawre. Donald Trump na Mahak Mathang Chayolda Faraba yai Haina Thajari. US ki hanagi President Donald Trump na Mahak Mathang Chayol gi Leibak pokpa numitta Faraba yai Haina Thajabaga loinana Mahak ki supporters sing na paktang na protest sathanaba appeal tawkhre aina media reports sing na haire. Truth Social da thagalakpa post ama da US ki hanagi President asina ikhe madude Manhattan District Attorney gi office tage thoglakiba illegal leaksing na Mahak Mathang Chayol gi Leibak pokpa numitta phagani haibage ingit pire. Wafam asi phongdokpaga loinana Trump na Mahak ki supporters sing da paksan na protest sathanaba khangankhe. Kumja 2013 ke presidential campaign manungda adult film star amada sel piduna Mahak putumina lehenkhi haiba wafam amaga mari leinana Trump na business record sing semdokna bahona khibra haibagi matangda Manhattan District Attorney gi office na investigation ama satharakhe. Trump ki ukil na haidibade Mahak prop aduda saruk yanabagi thorang leite. Kumja 2013 ki January dage 2012 gi January phauba US ki president oina sarp tawkhiba Republican asina investigation adubo asoiba sing thiduna awaba pinaba honabani hairaduna kanna chai thangkhe. Haujiki case adu masagi chahi 83 suraba hanagi president asina mayong nariba case kaya gi manungda manne. Haujik phaubadi Mahak case amataga haunabi matungina charge tawba leitri amasung Mahakna case khudingmakta aranba tawkhiba mata leite haina phongdoktuna leire. Australia gi town amagi manakta ising na chengkhalakpa asiba 5 million kaya thengnakhre. Australia gi regional town amagi miyamna makhoi gi turel amada asiba 5 million kaya leiramba thengnakhre haire. Yamlaba nga sing siramlibadu irai numit ki ayukta New South Wales NSW gi town Menindee da ihan hana report tawkhe. State asigi River Authority na phongdokibada madu Darling Baka turel da sogaliba hojike heat wave amana maram oiduna thokhanbane. Local sing na hairi madude madu town adu da hojik phawbada thengnaba nga masing khwaidagi yamna sirambagi thodokne. Sumna gi chahi ahumuki mamangda mafam aduda
मानब मओंगदा यामलबा ngasing siramba thengnakibasu lei haire Facebook post amada NSW Department of Primary Industry DPI na haiki madude heat wave aduna paksana ising ichaw thokpadagi ka hianba condition kaya mayok na raglaba system amada ahen ba stress apire heat wave sing miyoy bana thokan ba climate change na maram oiduna hena toirakle hena sathiragli amasung hena matam sanglakle